Yokohama Days. Ten kraba matam khazikta karamna aduk yamna naknakhibano khanghaude. Chahi kaya loinaduna laklabagum khwaidagi naknaraba mi amagum amana amada phaunariba ihul ado piba ngamliba. Masak maming khangdana thengnakhibani. Ma kanano ai kanano haiba wahangsingdugi wangmada khubam paiduna chetmine. Yumna kadaidagi chahina kaya sinfamna kari nongmata hangnakhide. Hayeng kari oirakpa haibagi awaba akiba du thadoklaga present moments ta hingba mikup singni. Malang da tawba athingba apanba thamdraba mikup sing. Adugumba mangau thiraba anido nongmana flirt tawba haunarakpada ngairiba nupi nupa ol. Nongmana taptana nungshinaraba boyfriend girlfriend ol. Nongmana unrequited love ki chaina fanglaba phanglabi. Nongmana matam kuina kainaruraba ex. Aduga amukna chahi tara hena yum panminaraklaba matai mana. Asigumba mikup sing seda puduna lakpa lumlaba chaina sing adusho mangkhibadawna tawi. Mami samkhiduna masak masa ukhidabagum. Chaina singdugi mahutta amana amagidamak sagalakpa affection khara. Chumna icham chamba malambadagi asum deep oishilai. Nungshibagi saklonda hena lupsilakbagum saklon masak olai. Karam kandagi haurakhiba ihulno khangdrabaso thamoida mayek singna takre haibadi phaunari. Numit takhraba matungi amam angan sinarakpa pungpham aduda yening thagi ayingba nungsitta achikpa mi chatnadraba lambel aduda nanga aigagi sangsar ama. Purnagi tungda leiriba street post adu mai khangthan thalai. Warm light aduda magi brown jacket aduda amambaga angan bagagi saidangfam oihallari. Saktam di mayek sengde. Upliba kep aduna marum lumshin khiduna uba phanghande. Thoibi nokmiraduna hena nakselai aduga khuning kangkhatuna purnabu yengi. Phagi oina hai. Silly. Mr. Silly. Purna pocket homduna yenglambadagi praprap nakselakduna thoibigi khazai ado makhut anina pairai. Aduga makok non tharai. Thoibi ikhang khangi. Tung hange taurai. Adubu purna na khutpai chetna phakibana ngamdre. Animak amana amada munna yengnai wangang nade. Purna kharaga hena nakselakpada ubliba keb ado thoibigi laibakta thengduna nanthokhlaga takre. Mihol yamna chongi. Karino ngasi purna na mangonda tawraklibado thoibi haifam khangde. Adubu yaningdabadi tawde. Adumna second amani thoibi de yenglame. And he kissed her. It was quick and soft. Makeup na kuppadani. Khanghaude. Gyan tahaude. Purna handokhibaduda thoibi prap jacket adugi collar da lamlaktuna faraga handokhidobadagi yali aduga makoktu chingthai. Then she kissed him back. Lambel macha adugi nakalda street post ki kufet kafet ngaliba maingalda second kuntra mukki matung thoibi purnagi jacket collar adu thadurai. Ngaihaki ihulduda phakhiba thaunado hojikta ikairakpadawna tawri. Magidi adumna tawba ngasina ahanbani punsigi ahanbani. Mamai adu non thakiduna tumin lepkre aduga nason pikna hairai. Yengakano ingonda ngahaging na roishaiba. Purna makhutta pairiba mana ublakpa keb ado thoibida upsilai. Aduga mamai ado sedo tahaladuna kitang chingtharaga khumjili. Mathanta nokninglakduna chinbal makhadu chiksilaga sugatuna tuminlai. Mamitsu uisili. Thoibi wala ngangdabi adumna fresh tawduna leikhibaduda makhut pairaga chingsinduna konsinbirai. Adumna tawrabadudadi ikairamba singdu khara masak manglakle. Tanjaduda nong khangchuchui. Spring matamsi asumna khanghaudana sawar yam tawgali Japan haiba lamsida. Purna jacket adu lawthoklaga thoibigi makokta pulap kupsilai yamna thuna. Aduga nong thuppa yagadawba mapham ama koichen chenduna yengmine. Numit adugi matung 3 days muk ipau phaunade. Thoibi mailbox ta hanjin check tawi.
Kari haira'i chithi yauramra ngai ngamdana. Evening matamda thengnagadra khanna mathanta thoi. Makhoina unaba cafe shingduda mabani na hek phamba back alley duda. Mafam khudeng asumna. Machida hangsira khali. Amuksu ikai. Wahang mayam ama hanglaklabadi kumpham khangloi haibagi bhabda. Hanglaklaga haidokpasu ikai. Nongma Akiraga evening tea share tawbada Akirana haira'i. Thoibi-chan, let's go on a trip. Where? At Kamakura. There are many beachside at Kamakura. We'll choose one. So, we are going to wear swimsuits. That's right. Do you have one? No, but it's fine. I'll borrow one from Chiche. That's good. If you are willing, then we will plan the trip for a week. Is that okay? Thoibi WakhaL khalli. Week amarom koiru shahirakpado ma nungai dobadi male. Adubu mana comfortable oiraba mi yaurabadi hena nungai ni khalli. Adumna wari saraba matung macheda wadu haudoi. Chatlusi haidana giri giri ta'i. Thoibiya, aibu thabak suti loba yaroi mi. Sick leave so. Nong nini oiradi yengba yai. Week amadudi yaroiba. Nangbo Akiraga chatpada nungai de hariro. Nungai roi haibai na teda. Som kanano masu yauhaningbai ni. Aina khangba close oiba mi. Ima IPM. Aduga ai horiba. Nungai ba haiba se sana. Moment ado accept tawrakanda lagtaw nini. Akiraga nungai na enjoy daw tho kay dawge. WakhaL yam khanjilun. Ay nangi kari pudawado pek tawbige. Machena yaroi hairakpadagi. Tande mande tawduna le. Purna na pau phauraktabagine machegi rejection dune passionaduna mood spoiled oikre. Nongan baga Akiraga amuk watane. Beach mafam su khalli hana. Less crowded oiba service phazana su phangba mafam. Adudagi guest house amasu book taw. Room amakhakta mabani share tawsi haina. Guest house adusu Japanese style oi. Yokan haina mingthon bani. Akirana adu khalibagi maramde traditional style khara thoibibu uhange experience tawhange khanbagini. Adumna khanaba loiraba matungda thoibi tingli yangli tawduna mapanda thoglai. Akira chatkraba matung mathanta gate mayada ngaihak lepa oina. Asum yenglubada mailbox ado paper ama lithokpadawna tawri. Prap changsinduna hangi. Letter ama yaurami. Thoibi yam thuna lawthokladuna ngai ngamdana hangi. Mailbox manak aduda lepna aduga paba hawi. Letter duda iri. Let's meet at Tiramisu Cafe, evening 6. I'm sorry for not writing to you. I was down with flu for 3 days, and now I'm feeling better. Thanks to the miso soup takasan brew. See you later. Thoibi imung da prap chensili. Pung kaya takrage haini yenglubada taruk tagadoba minute taramukta ngairamli. Dress ama thuna fatfat hongtoi. Evening matam oirakpagi khare ingadra khanna sweater apaba ama letsili. Aduga chenthorakpada thongjindagi satin ama lamduna law. Nahan gumnong haitharaklabadi amuk chotlabadi. Satin adu paina yamna kanna chelai. Purna sulambida lagna thoibina chelaklibado oi. Masu yosilakpada ngairibani. Mamit law thoktuna yenglai yamna ngakna. Thoibina hek manak yorakpaga Purna na hai. Kanan tanarake. Thoibi wahaiduda sauningladuna pairiba satin aduna kalai. Kanana tanarake kaina. Nang. Purna su thaiduna ngaihak hud halai thoi. Aduga hai. Mi phunabro nangna satin puraise. Because you deserve it. Khangaba. Ay kaidorage ga hangi. You ghosted me after we kissed thrice, mister. Thrice. I'm sorry, but I don't remember the third one. Asi hairaga Purna ingaw na masa mathanta WakhaL khanbadawna tawi. Mamay non thakraga makhut adu masing thekladuna. Thoibi mamit thuna kubladuna yamna thuna nganglai. That one. Kanna law thokluraga tapna mukhai. That one was in my dream. Purna khangyeng khadlai.
Mana ngasaidagi masing ama January kadaidano kok ngawa makai ningsingluribasidi dream gi wa oiramle. Mangda thokriba thodok adugi shu Purna bu responsibility bu hairaklabani. Purna maya kaduna yenglamlaga. So, you're asking me to take responsibility for something I did to you in your dream? Because it feels so real. Khangaba. Purna magi haunabi nokningbadu jinbal chikselaga khangbadu tawri. Thoibi ngasigi wadu natai icha chadana yamna nokningba ama oire. Purna ma khangle. Ma yare haibagi mawongda makok nomlei. Cafe duda janglaga ngahak phamle. Purna mana narubagi wari le. Narubagi masaksu mami tari. Khonjel su hangatlaktri siri siri. Adubu adum ngang yam active oiraba mamit ani duga loinana. Narubagi maramde numittuda mana ka hena thoibidagi hena nong chotkibagini. Wari makha tarakpada Akiraga trip chatpagi wari du tawi. Thoibina Purna su yaw haina kanna tai. Plan tawa lui kraba pod oibaduda Purna kitang ningjing mangjing tawduna le. Booking kay kaluin lui kraba duda ay mukhabchin ba parak taruidro. Tarui, nangi room ama book tawraga lui. Akira ibani na room ama share tawraga. Akira di ayaw ba comfortable lui gadro. Yai haibani mana. Aina khangnaba mi ama hekta pura su yaena nahande hai leirabani. Kaigino mana week ama chatche hairide. Yamna kuidro. Adubura magi boyfriend duga break up toba mal. Adugi mase kadaida no machatlaga pothaningba WakhaL khanjindanaba coping mechanism oin. Oh. Yahusiko. Hana maga wari sanaru. Aduga hairo oingonda. Thoibi Purna yawagi waduda hana tandi mandi tawrambado aduki matik thawa yawkhatkre. Akira na laktringai mana hana chatlaga hangloi. Akira su ya thore. Magi di mi yaring khai yamlaga. Magi WakhaL do mayam punbada busy oihaninglibani. Atay WakhaL khanba sanghandana. Purna oibagi amuka hena sunungai. Maramde Purnaga thoibiga animak foreigner ngaktani. Ani si loina ba haibasi thabak achauba ama oidoribani magidi. Guide ama oina. Translator ama oina. Yamkre. Trip hayingni haiba numittagi hauna thoibi pochai pek tawbagi koilang langi. Luggage achauba duma pik thana happy. Car rent ama tawraga thawrashi hainarabani. Nongan baga Akira na gari du thawraklaga thoibi hoigi thonganda khamlare. Asumna thoibi hana pick up tawi. Adudagi Purna amuk tawraga Kamakura romda lagle. Yokohama dagi Kamakura lakpasi yamna lapte 30-40 minutes muktagi distance ni. Aduna yamna thuna su yawi. Ihan hana makhoina leigadawriba ryokan in aduda thongle. Japanese style gi yum sa mawongda sai. Thongsing adu sliding doors ngakta happy. Floor aduna tatami floors oi. Makhoi gi room sing do changbaga strong traditional vibe ama piri. Built-in closet singdo hanglaga yenglubada manungda bedding set haptuna thamami. Madu horen puthoktuna tharaga tumgadawribani. Mayam si ubada thoibi ngasidi tasengna Japan da leire haibagi feel du phawhalli. Akira na hai makhoi gi inn se hot spring bath ki service su lei horen tawse haina. Adumna leiringai staff nupi ani changlaktuna dress hongdoknaba pirai. Kimono ani. Kimono aduna sleepwear oinabagi mawongni. Amana irubada setnaba bathrobe oina sizinaba. Akira na sandukna tagle. Kimono makhal asi yukata kawi. Comfortable oiba achamba katana sabani. Tumbada natraga irubada setnai asina chingba. Ngaihak potharaba matung lunch charaga anakpa beach amada lagle. Mi yamna chinba maphamsu oide. Lantak comfortable oina enjoy tawba nungaiba maphamni. Akiraga thoibiga swimsuit adu hongtoi. Aduga isingda chentharakuna sane. Purna su camera puthoklaga ani du photo khara nambirambadagi kakhatlaga urum amada phamduna le. Naba haugalakpada ngairibagi ma ising chotpa asumna sanaba sital. Amuk naba pamdre. Numit tarakpa matangdo samudra mapalduda kayadi phazare. Atiyado ingangang siladuna
ꯂꯥꯞꯅ ꯎꯔꯤꯕ ꯃꯤꯠ ꯊꯛꯄ ꯃꯈꯩ ꯉꯥꯜꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝ ꯃꯉꯥꯜ ꯃꯨꯠꯊꯔꯛꯇꯨꯅ ꯃꯩꯔꯤ ꯃꯆꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯇꯥꯎꯕꯒꯨꯝ ꯊꯣꯏꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯈꯠꯂꯝꯗꯥꯏꯒꯤ ꯏꯁꯤꯡ ꯑꯃꯨꯛꯇꯪꯒ ꯁꯥꯟꯅꯩ ꯁꯟꯁꯦꯠ ꯃꯇꯝꯗꯨꯗ ꯁꯤꯅꯔꯤ ꯑꯗꯨ ꯐꯖꯃꯟꯗꯨꯅ ꯄꯨꯔꯅ ꯀꯦꯃꯦꯔꯥ ꯄꯨꯊꯣꯛꯂꯒ ꯐꯣꯇꯣ ꯑꯃ ꯅꯝꯃꯤ ꯏꯁꯤꯡ ꯀꯨꯝꯂꯤꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧ ꯑꯗꯨꯝꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯍꯣꯠ ꯁ꯭ꯄ꯭ꯔꯤꯡꯗ ꯕꯥꯠ ꯇꯧꯏ ꯄꯨꯔꯅ ꯏꯔꯨꯕ ꯂꯣꯏꯈꯤꯕꯒꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯂꯣꯛ ꯊꯨꯡꯂꯤ ꯇꯧꯕꯗꯨ ꯍꯣꯠ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯋꯥꯔꯝ ꯋꯥꯇꯔꯗꯨꯗ ꯁ꯭ꯇꯤꯝ ꯇꯧꯊꯣꯛꯂꯨꯕꯒꯨꯝ ꯏꯌꯥꯡ ꯌꯥꯡꯈꯠꯄ ꯅꯥꯇꯣꯟ ꯑꯃꯗꯤ ꯈꯅꯥꯎ ꯅꯨꯡꯉꯥꯏꯍꯟꯕ ꯐꯥꯎꯔꯤ ꯃꯀꯣꯛ ꯑꯆꯣꯠꯄꯗꯨ ꯇꯩꯊꯣꯛꯂꯤꯉꯩꯗ ꯃꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯊꯣꯡ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯕꯒ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯏꯆꯣꯠ ꯆꯣꯠꯂꯤ ꯑꯗꯨꯒ ꯗ꯭ꯔꯦꯁꯅ ꯋꯥꯏꯠ ꯃꯆꯨꯒꯤ ꯌꯨꯀꯇꯥ ꯑꯗꯨ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗ꯭ꯔꯤꯉꯩ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯉꯥꯏꯉꯝꯗꯅ ꯄꯥꯎ ꯇꯝꯃꯤ ꯑꯀꯤꯔꯥꯒꯤ ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯂꯥꯛꯍꯧꯏ ꯃꯕꯥꯅꯤꯔꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯈꯠꯅꯗꯣꯏꯔꯥ ꯈꯪꯗꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯑꯀꯤꯔꯥꯗꯣ ꯀꯞꯄ ꯍꯧꯍꯧꯔꯦ ꯁ꯭ꯋꯥꯏꯗ ꯁꯥꯟꯇꯤ ꯐꯪꯅꯕꯅ ꯂꯥꯛꯑꯒ ꯋꯥꯔ ꯑꯣꯏꯅ ꯊꯦꯡꯅꯔꯕ ꯋꯥꯁꯦ ꯍꯥꯏꯅ ꯃꯥꯅ ꯃꯀꯣꯛ ꯇꯩꯊꯣꯛꯄꯒꯤ ꯄꯥꯏꯔꯝꯕ ꯇꯥꯋꯦꯜ ꯑꯗꯨ ꯊꯣꯏꯕꯤꯗ ꯄꯤꯔꯛꯏ ꯃꯀꯣꯛ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯊꯣꯏꯕꯤꯁꯨ ꯇꯥꯋꯦꯜꯗꯨ ꯂꯧꯔꯒ ꯄ꯭ꯔꯞ ꯃꯁꯝꯗꯨ ꯀꯪꯅꯕ ꯍꯣꯠꯅꯩ ꯄꯨꯔꯅ ꯀ꯭ꯂꯣꯖꯦꯠ ꯍꯥꯡꯂꯒ ꯃꯅꯨꯡꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯐꯝꯃꯣ ꯁꯤꯗ ꯍꯣꯏ ꯇꯦꯕꯜ ꯑꯅꯦꯝꯕ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯥꯝꯅ ꯏꯪꯕ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯨꯁꯟ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯤꯒ ꯁ꯭ꯅꯦꯛꯁ ꯈꯔ ꯁꯔꯚꯤꯁ ꯇꯧꯔꯛꯏ ꯆꯥ ꯊꯛꯅ ꯆꯥꯅꯕꯁꯤꯡꯗꯨ ꯑꯃꯃꯝ ꯇꯦꯁ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏ ꯏꯁꯤꯡ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤ ꯂꯤ ꯊꯣꯏꯕꯤꯅ ꯅꯣꯛꯂꯗꯨꯅ ꯄꯨꯔꯅꯁꯨ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗꯨ ꯄꯨꯊꯣꯛꯂꯒ ꯅꯝꯈ꯭ꯔꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯎꯠꯂꯛꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯔꯐꯦꯛ ꯑꯣꯏꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯃꯌꯥꯝꯁꯦ ꯆꯥꯝꯃꯒ ꯄꯤꯌꯨꯀꯣ ꯄꯤꯒꯦ ꯅꯪꯅ ꯐꯣꯇꯣ ꯅꯝꯕ ꯍꯩꯔꯤꯁꯦ ꯇꯝꯃꯛꯄ꯭ꯔꯣ ꯇꯝꯃꯛꯇꯦꯗ ꯁꯨꯝ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯐꯣꯇꯣꯒ꯭ꯔꯥꯐꯤꯗ ꯉꯥꯎꯏ ꯑꯗꯨꯅ ꯑꯩꯅ ꯆꯥꯎꯔꯛꯄꯁꯦ ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤ ꯑꯣ ꯏꯟꯚꯥꯏꯔꯟꯃꯦꯟꯅ ꯑꯣꯏꯍꯟꯕ ꯑꯩꯅꯁꯨ ꯄꯥꯝꯕ ꯌꯥꯝ ꯐꯩ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯄꯨꯔꯅꯗ ꯌꯦꯡꯅ ꯅꯣꯛꯃꯤꯔꯛꯏ ꯇꯝꯕꯤꯌꯨꯔꯣ ꯇꯝꯕꯤꯌꯣ ꯐꯤꯁꯇꯤ ꯐꯤꯁꯁꯨ ꯂꯧꯗꯣꯏꯔꯣ ꯍꯥꯏꯁꯦ ꯂꯧꯗꯣꯏꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯔꯅꯒꯤ ꯃꯃꯥꯏꯗ ꯁ꯭ꯃꯣꯜ ꯀꯤꯁ ꯑꯃ ꯄꯤ ꯑꯗꯨꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯄꯨꯔꯅ ꯃꯈꯨꯠꯅ ꯊꯕꯥꯛꯇ ꯊꯝꯂꯗꯨꯅ ꯋꯥꯟꯊꯕꯩ ꯇꯥꯏꯞꯇ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯃꯈꯛꯅ ꯌꯥꯔꯣꯏ ꯊꯣꯏꯕꯤꯁꯨ ꯅꯣꯛꯅ ꯏꯟꯁꯇꯣꯜꯃꯦꯟꯇ ꯊꯤꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯂꯥꯏꯔꯔꯦ ꯌꯥꯔꯣꯏ ꯌꯥꯎꯕ ꯌꯥꯔꯣꯏꯌꯦ ꯌꯥꯎ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏ ꯌꯥꯝꯕꯣꯡ ꯄ꯭ꯂꯤꯁ ꯌꯥꯎꯕꯁꯦ ꯑꯅꯤꯗꯨ ꯃꯌꯥ ꯍꯤꯒꯠꯂꯤ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩ ꯗꯤꯅꯔ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯗꯨ ꯐꯥꯎ ꯑꯀꯤꯔꯥ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯊꯣꯏꯕꯤꯁꯨ ꯍꯦꯛ ꯆꯪꯂꯨꯕ ꯀꯧꯔꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯦ ꯗꯤꯅꯔ ꯁꯔꯚ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯨꯗꯅ ꯑꯌꯥꯝꯕꯅꯤ ꯁ꯭ꯔꯤꯝ ꯐ꯭ꯔꯥꯏ ꯑꯗꯨ ꯊꯣꯏꯕꯤꯗꯤ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯦ ꯄꯤꯁ ꯍꯥꯞꯂꯛꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯏ ꯁꯨꯁꯤꯗꯨꯗꯤ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯄꯥꯛꯅ ꯆꯥꯗꯦ ꯄꯨꯔꯅꯁꯨ ꯆꯥꯗꯦ ꯃꯥ ꯔꯣ ꯑꯣꯏꯅ ꯍꯥꯞꯂꯛꯄꯁꯤ ꯀꯌꯥ ꯍꯩꯅꯗꯕꯗꯧꯅ ꯇꯧꯏ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯗꯤꯁ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃ ꯊꯦꯡꯂꯨꯗ꯭ꯔꯦ ꯃꯥꯒꯤꯗꯤ ꯂꯨꯛ ꯑꯗꯨꯒ ꯆꯥꯅꯕ ꯃꯤꯁꯣ ꯁꯨꯞ ꯑꯃꯗꯤ ꯆꯥꯛ ꯗꯤꯅꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯇꯨꯝꯅꯅꯕ ꯕꯦꯗꯤꯡ ꯁꯦꯝꯕ ꯍꯧꯏ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯁꯥꯟꯅꯕꯗ ꯕꯤꯆꯇ ꯆꯦꯟꯕꯗ ꯋꯥꯔꯨꯕ ꯃꯌꯥꯝꯗꯨ ꯇꯨꯝꯅꯤꯡꯂꯛꯄ ꯍꯤꯞꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯕꯅꯤ ꯊꯣꯏꯕꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯔꯨꯝꯗꯨꯗ ꯍꯧꯒꯠꯂꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯍꯦꯛꯇ ꯅꯣꯛ ꯇꯧꯔꯁꯤꯔꯣ ꯆꯠꯂꯝꯕꯁꯨ ꯌꯥꯔꯦꯗ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯧꯔꯛꯑꯣꯏꯗ꯭ꯔꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯍꯦꯛꯇ ꯍꯪꯉꯁꯤꯔꯥ ꯑꯩꯅ ꯍꯪꯕꯅ ꯐꯩ ꯊꯦꯡꯖꯤꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯨꯏꯔꯦ
Thoibi roomdudagi thoklakle, Purna su tungda inarei. Ma thoibidu adumna thadokhiba nungaite khalladuna. Makhoigi room mapa yobaga, ningjing mangjing, ngahak lepi. Aduga nok tawi. Pakna hek hanglakte. Minat ahumuk leiraga hanglakle. Akira, kappagi mamit kado ipom pomli. Sorry Akira-chan. I don't mean to disturb you too, but you see, it's already 11, so I have to ask. Akira kapli marak thatle. I'm sorry Thoibi-chan, but can you please give me some more time? I'm really sorry for asking you this, but I really need to talk to him right now. I'm very sorry. Thoibi khumge tawbaga Purna Lengjum side amadagi konboy kaiboy tawna chingthoraklaga chatlasi highway mongda yeng Akira da su onsenduna hairami. It's fine Akira-chan. Take your time. Adumna thanamlaga anido room da halakle. Purna bedding adu ningthizana semlaga hipthai. Thoibi su hippo haibagi mawongda makhutna mattress mathaktuda thamlaga haire. Adubu Thoibi pakhek changsenba ngamde. Madu uraduna Purna na haire. Ai kaisu tawrui. Kaino? Ai kem khande. Khandradi law. Ngahak phamkhige. Dress tuga ingani law. Nungdang oirakpagi temperature su drop tawrabani. Akira su pakhek nang kawrakani di thajadre. Thoibi changsira changomsira khalingai haina ingba hogalakle. Upai leitraduna prap changsili. Blanket manung changbagadi kayada comfortable oina nungaikre. Tapna pillow adu Purnadagi khitang chingthoklaga hipthai. Purna su Thoibina hiplakpaduda hogatlaga roomgi mai muthatli. Loina mambadi natte warm light ta bulb mamli ba amadi ngale. Adumna nakna hipminnabaduda Thoibigi masamdo Purna makhutna tapna thenglai. Kai sempuno? Khangde. Moina pirakpani. It smells nice. Kangdribo nang samse. Yambagi manungdo kangba wai. Ngasai na hairadi dryer ama hanglamdaw bani. Yareda adumain kangzani. Chona hippadi phatte. Asi haina Purna prap hogatli. Aduga towel akangba ama puduna changlai. Thoibi so hogatlaga phamduna le. Karino nupasina tawrisibo khanna. Purna Thoibigi tunglomda phamlaga masamdu taithokpire. Mamli ba maraktuda Thoibi su tuminle. Adudagi khara kangle hairaba matung amuk hipthare. Yambo, nangna sumain tawbase aidi nangse playboy yamal. Adumai haino haibani. Yam experience leirabadawna tawi. Affection utpadabu experience leiraba haiba malibro. You show affection to the one you truly care. Loiresida. Andudi nangna aigidamag yamna care tawi haira. Adusu yai. I don't know. Thawaina hangadi khumaroi magidi. Kari kumaningino. Loinama. Nangna khanba asengba wado loinama. Asengba wa. Hoi. Asengba wa hairadi. You look beautiful today. More than the sea, more than the sunset. As. Hayo daine. Adaidi kai. Adudagi. Asi haina Purna lungna hiplambadagi Thoibida onsile. Matik chana ngandraba maingalgi marakta. Mangondo onsenduna yenglagribado. Mamit anido nisapu bago. Thoibi. I love your hair. Thoibi noi. Aduga hai. So, are you going to write a poem on my hair? If you ask me, then I will, my dear. You're such a flirt. A flirt? That's very indecent. Am I indecent? Asi hai na Purna Thoibi da yengi. Aduga nokminaraduna makhatare. Okay. Right now, I'm being indecent. At least you know that. Inaknak na pangliba, mangonda kup na yengliba, Purna gi mamit anido. Thoibi gi makhut na lamdo na khumjili, aduga hai, tap na, chirol oina.
close your eyes and sleep. The way you stare at me is dangerous, Mr. Indecent.